ꯑꯍꯥꯟꯕꯗ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥ ꯑꯃꯗꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯉꯔꯥꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯟꯗꯂꯦ ꯔꯤꯖꯟꯒꯤ ꯁꯤꯡꯒꯨ ꯇꯥꯎꯟꯁꯤꯞꯀꯤ ꯂꯥꯟꯄꯥꯟꯊꯥ ꯚꯤꯂꯦꯖꯇ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯂꯥꯟꯗꯥꯕꯒꯤ ꯊꯧꯗꯣꯛ ꯑꯉꯥꯡ 6 ꯌꯥꯎꯅ ꯃꯤꯑꯣꯏ 19 ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯃꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯖꯨꯟꯇꯥꯅ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕ ꯃꯐꯝ ꯑꯗꯨ ꯃꯟꯗꯂꯦ ꯄꯤꯄꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯂꯤꯡꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯂꯩꯈꯤꯗꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯜꯍꯧꯕ ꯀꯌꯥ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯅ ꯉꯁꯤ ꯑꯌꯨꯛ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯁꯥꯒꯥꯏꯡ ꯔꯤꯖꯟꯗ NSNM ꯑꯃꯗꯤ KNAB ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛट ꯑꯃꯗꯤ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ KNAB ꯂꯟꯃꯤ ꯑꯍꯨꯝ ꯌꯥꯎꯅ PDF ꯂꯟꯃꯤ 15 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ NSNIMꯒꯤ ꯃꯥꯏꯀꯩꯗ ꯃꯤꯑꯣꯏ 3 ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ KNABꯒꯤ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤꯕꯁꯤꯡꯁꯤꯗꯤ ꯃꯤꯁꯇꯔ ꯂꯨꯟ ꯒꯥꯎꯂꯥꯜ ꯑꯦꯂꯥꯏꯁ ꯁꯟꯆꯦꯁ ꯑꯃꯁꯨꯡ ꯃꯤꯁꯇꯔ ꯊꯥꯡꯈꯣꯃꯥꯡ ꯑꯦꯂꯥꯏꯁ ꯕꯨꯂꯤꯅꯤ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯃꯤꯑꯣꯏꯁꯤꯗꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯔꯤꯕ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ꯫ ꯆꯞ ꯆꯥꯕ ꯊꯥꯖꯅꯔꯤꯕ ꯄꯥꯎ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯡꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤꯖꯧ ꯋꯨꯃꯦꯟꯁꯤꯡꯅ ꯕꯐꯔ ꯖꯣꯟꯅꯤ ꯍꯥꯏꯕ ꯖꯒꯥꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯑꯣꯄꯣꯖ ꯇꯧꯔꯗꯨꯅ ꯌꯥꯅꯤꯡꯗꯕ ꯎꯠꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ITLFꯀꯤ ꯋꯨꯃꯦꯟꯁ ꯋꯤꯡ ꯌꯥꯎꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯕꯐꯔ ꯖꯣꯟꯁꯤꯡꯗ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯁꯤꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯀꯨꯀꯤꯖꯧ ꯅꯨꯄꯤꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯗꯨꯅ ꯁ꯭ꯀꯣꯠꯂꯦꯟ ꯚꯤꯂꯦꯖꯇ ꯍꯥꯏꯔꯤꯕꯁꯤ ꯇꯦꯗꯤꯝ ꯔꯣꯗ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 150Bꯗ ꯅꯤꯡꯊꯧꯀꯥꯕꯗꯒꯤ ꯍꯧꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯊꯥꯡ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ LSTB ꯑꯃꯗꯤ ꯀꯕꯨꯏ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯅ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ LSTB ꯑꯃꯗꯤ ꯀꯕꯨꯏ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ ꯑꯅꯤꯅ ꯍꯟꯗꯛ ꯆꯍꯤꯗꯒꯤ ꯍꯧꯅ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯍꯌꯦꯡ ꯈꯣꯡꯕꯥꯟ ꯎꯐꯣꯡ ꯌꯨꯝꯐꯝ ꯁꯅꯥꯃꯍꯤ ꯂꯝꯕꯤꯗ ꯂꯩꯕ ꯂꯥꯏꯅꯤꯡ ꯁꯅꯥꯃꯍꯤ ꯂꯥꯏꯁꯪ ꯅꯧꯅ ꯏꯟꯁꯇꯣꯂꯦꯁꯟ ꯇꯧꯕ ꯀꯤꯂꯣꯋꯥꯠ 10ꯒꯤ ꯔꯨꯐꯇꯣꯞ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯉꯁꯤ MSPDCLꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯍꯤꯖꯝ ꯁꯟꯇꯤꯀꯨꯃꯥꯔꯅ ꯁꯪꯒꯥꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯁꯤꯟꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯁꯪꯗ ꯄꯥꯡꯊꯣꯛꯄ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯅꯕ ꯂꯥꯎꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ MSPDCLꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯍꯤꯖꯝ ꯁꯟꯇꯤꯀꯨꯃꯥꯔ, LSTBꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝ ꯑꯦꯂꯥꯏꯁ ꯋꯥꯈꯜ ꯂꯝꯖꯤꯡꯕ, ꯀꯕꯨꯏ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯃꯥꯂꯥꯡꯃꯩ ꯍꯤꯔꯥ ꯀꯕꯨꯏ, LSTBꯒꯤ ꯁꯦꯅꯤꯌꯔ ꯕꯣꯔꯗ ꯃꯦꯝꯕꯔ ꯀꯩꯁꯥꯝ ꯏꯕꯣꯝꯆꯥ, LSTBꯒꯤ ꯃꯦꯝꯕꯔ ꯅꯃꯣꯏꯖꯝ ꯇꯣꯝꯕ, LSTBꯒꯤ ꯀꯕꯨꯏ ꯂꯣꯏꯁꯪꯒꯤ ꯁꯪꯂꯥꯛꯄꯁꯨ ꯑꯣꯏꯔꯤꯕ ꯀꯕꯨꯏ ꯀꯁꯇꯃꯔꯤ ꯀꯥꯎꯟꯁꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯥꯝꯁꯣꯟ ꯒꯥꯡꯃꯨꯉꯩ ꯀꯕꯨꯏ ꯑꯃꯗꯤ LSTBꯒꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯩꯁꯅꯥꯝ ꯁꯤꯕꯗꯠꯇ ꯂꯨꯋꯥꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯔꯨꯐꯇꯣꯞ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯁꯪꯒꯥꯕꯒ ꯃꯔꯤ ꯂꯩꯅꯅ MSPDCLꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯍꯤꯖꯝ ꯁꯟꯇꯤꯀꯨꯃꯥꯔꯅ ꯍꯥꯏ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯁꯪꯗ ꯔꯨꯐꯇꯣꯞ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯏꯟꯁꯇꯣꯂꯦꯁꯟ ꯇꯧꯔꯛꯄ ꯑꯁꯤ ꯑꯇꯩ ꯇꯦꯝꯄꯜ ꯕꯣꯔꯗꯁꯤꯡꯅꯁꯨ ꯇꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁꯨꯔꯌꯥꯒꯔ ꯃꯨꯐꯠ ꯕꯤꯖꯂꯤ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯗꯣꯃꯦꯁꯇꯤꯛ ꯀꯟꯖꯨꯃꯔꯁꯤꯡꯅ ꯔꯨꯐꯇꯣꯞ ꯁꯣꯂꯔ ꯈꯤꯜꯂꯒ ꯀꯟꯖꯨꯃꯔ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯥꯅ ꯄꯨꯊꯣꯛꯂꯤꯕ ꯃꯩ ꯑꯗꯨ ꯒ꯭ꯔꯤꯗꯇ ꯌꯣꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯟꯖꯨꯃꯔꯁꯤꯡꯅ ꯊꯥꯒꯤ ꯊꯤꯔꯝꯕ ꯔꯤꯆꯥꯔꯖꯁꯨ ꯍꯟꯊꯕ ꯉꯝꯂꯒꯅꯤ꯫ ꯂꯣꯏꯅꯅ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯤꯟꯃꯤꯠꯂꯣꯟꯗꯁꯨ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯔꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯐꯣꯁꯤꯜ ꯐꯨꯑꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡꯁꯨ ꯍꯟꯊꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯂꯣꯏꯕ ꯅꯥꯏꯕ ꯃꯥꯂꯦꯝꯒꯤ ꯔꯤꯁꯣꯔꯁꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩ ꯄꯨꯊꯣꯛꯄꯒꯤ ꯃꯍꯨꯠ ꯂꯣꯏꯕ ꯅꯥꯏꯗꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗꯒꯤ ꯄꯨꯊꯣꯛꯄ ꯃꯩ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯇꯉꯥꯏꯐꯗꯦ꯫ ꯃꯁꯤꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯀꯟꯕꯗꯁꯨ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒ ꯂꯩꯈꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯖꯨꯃꯔꯁꯤꯡꯅ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯔꯨꯐꯇꯣꯞ ꯁꯣꯂꯔ ꯈꯤꯟꯕꯤꯗꯨꯅ ꯀꯟꯖꯨꯃꯔ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯩ ꯄꯨꯊꯣꯛꯄꯗꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯒꯤ ꯁꯦꯜ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯅꯦꯁꯅꯦꯂꯥꯏꯖ ꯕꯦꯡꯛ ꯑꯃꯗꯒꯤ ꯂꯣꯟ ꯂꯧꯗꯨꯅ ꯍꯥꯏꯔꯤꯕ ꯔꯨꯐꯇꯣꯞ ꯁꯣꯂꯔ ꯈꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯇꯧꯕ ꯌꯥꯒꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ LSTBꯒꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯩꯁꯅꯥꯝ ꯁꯤꯕꯗꯠꯇ ꯂꯨꯋꯥꯡꯅ ꯍꯥꯏ ꯉꯁꯤ ꯂꯣꯏꯁꯪ ꯑꯁꯤꯗ
पाइखꯠचरीब चौखट थौरां कया असि लेबाक मियामना लाइनिंगथौ सनामी अमदि इमा लैमरेल सिदबिदा कटपीरकप तरेकी सेंजासिंग असिना गमजबनि मियामना कटपीरकप तरेकी सेंजासिंग LSTV ना यामना सक्सिना तुंगसिनजरब मतुंग थबक कया असि पाइखटप गमजबनि कि माना मखताना हाय लाइनिंगथौ सनामी टेम्पल बोर्ड की मखादा इनात लाइनिंगी मही तंबीबिगी थबक कया सथतुना लाकली बोर्ड असुगी मखादा पेना लोइसंग वरी लीबा लोइसंग नसिंग कया हांगदोक्तुना मही ताकपी तंबीरी हौजिकति लाइसंग असि इंस्टीट्यूशन अमगी थाकता लाकले हायबा थामखियनसु पाउसना मखाताना पलकली मखा सथरकपो ओइना पन्नम पाउसेगी एडिटोरियल म्यामना थमजरी आकप सैराक पीनब लो सेमसी मणिपुर ताबद थुक्लाव थोनिंगदब थौदोक थोकपगी सांग हंथदब मानबगी मवोंगना नुपी अंगांगना ओटप नैबगी पाउ ताबसिमक्ति लमदम असिगी ओइनदि यामना लेबक थीबनी हौखिब चै खरगी ममांगना स्टेट असिदा मापु रोइबबु हाटपद सियनब लमचत नायदबि क्यागी पाउ तानखिब लेखरबगी मतुंगदसु ममाना हेक पोक्सब मसाबु हाटपगी पाउ तारिबसिसु पुंकुई कुई खिद्री हैबियाई पन्नम पाउसिग एडिटोरियल मैम मरक थना मैम थमजरी ताबद तु सुंग पाउसिंग असि लमदम असिद तोयन तारकपा सिन मरम ओइरगा स्टेट असिगी मियाम असिगुम थौदो असि न्याक लेतना थोकप थौदो कुमना खंदरकपगी मवोंग सिदि अफबगी खुदम ओइर खली नकल अमरोमदा मालेमगी ओइना नुपीगी नुमित मार्च 9 की मांगोइनना मालोम मखा लेकायदा मसा अहुम लैरबी मतौ लैबी कौबी मौ अमा लेकायदुगी पुख्रीद सीना लैरमखिबगी पाउ तानरखिबगी मतुंग तरकपदा मिसीदुगी लंगला लंगजुन पुथोकनरकपदा मियोय किया मिसीदुगा मरी लैनना फाबगी पाउ तानरखली नकल अमरोमदना मालेमदा नुपीसिंगना लैपा खुनागी दमक लौरकप थौदांग सिंथाबगा लोइनना नुपीसिंगबु इकाय खुमनबगी थौरम पांगथोकलबसु ngasi manipur nupi sing ot nai bigi thaudok sing marak marak ta toina tholakpa simakti yamna thamoi sokningai ni ngasi malem gi sakholaba laipak yana manipur gi nupi sing gi thak wangna yengna hauji chu saina na taiwan lamdam sing nupi sing bu saruk amani haina adu makko sing sibu matang amaram na taiwan gi mekeri democracy lega ba semduna sovereign state ba saba kamun sikadu sabi taiwan gi mekeri ngasi power option oina मारम इंडिया की डेमोक्रेसी की लेगा मरा लेब करीगुम लखुरंग बदम चाइना संघन बमदी आप सराक पीबी की सांग चाइना की मेके दिख ताइवान मगना मीबु मी पब्लिक ऑफ चाइना की सांग कलपनी हैबदा अदुबो ताइवान वफम दकल बरदा इंडिया की युमरो न बलाई पाबदी फुंगदो एशिया की कोलब लैले क्यास बगी ओरेता चाइना लैपा अरान बतोबी की सराक तो खुद पीबे लोइना सेंजा थुमजा की थबक तो मियोय की सराक अतोप पाव मध्य प्रदेश द गैस टैंकर न गाली नि थमरमना गायना बदा लेपा अदुदा अरान बतो मध्य प्रदेश की गर्दिस गैस टैंकर मन कार म ओइना बलेम गायना बदो मियोय तेरेस अदु इंडिया दि अतोप चाइना की लेगा सो लवोंग ओना तैना दुना लेबदिगी लेबार की अरान तो पुलिस मनोज कुमार लेबदिगी इंडिया की स्टेट अब ओइ थाउदो दुंगरा मिदा अरान तो की बस्ता का हेनो वांगबु लमन बदन वार अंगांगदा उजेन हाईवे लेबा ओट पनैबिगी बामन सुता हेंदो लगा मिनुंग सियाउ तन मिया मानाय की ट्रक अदुना अहान बदा अतोप इंडिया लेगा डेमोक्रेसी की सनबी हौदो मियोय बनि खुद ओट पनैबिगी थबक तौबसिंगबदी अरान बतौदुना सेंजा तुमजागी थबक तौबसिंग अशोक सिंह दु हॉस्पिटल पीनबगी दुबो अशोक लो सिमसु लेकन बगमादुना थबदी ताहाई दबा मियोय तनेपगी मनुंग मरी सरकार हन ngamlo heba padam pause editorial map special content map kimjari makhoi maida pradesh priyas nit biology sangai pro NDA nit biology admission house class 10 thakraba mai ki tamakta amari ki foundation course amadi class 12 thakraba mai singi tamakta lakriba NDA nit 2026 ki thani pan ki matum high class systematic experience later multi singi akoina pizza riba khudo sab singi clear basic concepts easy memory tricks regular test series PYQ analysis loina matik sani स्मार्ट क्लासरूम फैसिलिटी सुपिजरी मार्च की तांग कुन अमदी अप्रैल की तांग अहुम दगी क्लास असि मथंग सिन हौजरगनी थुना लाकपीदुन मिंगसन बियु अकुप मोरोल की दमक प्रियास निट बायोलॉजी संगाई परो एफसीआई रोता लाकपीदुन अमदी अखोगी कांटेक्ट नंबर 7005534385 नतरा 7005376151